Ahanbada Marui Pau. Drug trafficking mapung fana laksinaba state amasung union territory khudingmakta anti-narcotics task force lingba yauna tongan ma thorang kaya paikhatle haina Home Affairs ki Minister of State Nityanand Raina phongdokre. Akanba checking thorang marakta jiribamdagi ngarang Imphal tamna thorakhiba petroleum product amadi atai potlam sing puba gari chamaga sukna ani ngasi tekta kaidana Imphal yorakre. Kumza lisingani kulhumdoidagi haurakhiba Manipur gi irang asina Imphal yaurakadaba rail line thinthabagi achoba maram amani haina Union Railway Minister Ashwini Vaishnavna phongdokre. Amadi Yausang kumhai manungda thokhaningdaba thodok sing thoktanaba traffic control police na ngasidagi Imphal gi tongan ba mafam singda traffic checkpoint sing hangduktuna drive chathaba hokre.